BOSEM Amasung COHSEM na louraga pangthokkadouriba class 10 Amasung 12 ki exam da sharuk yagadouriba maheiroi khudingmakna Aranba Pambei Sijinadana Isa-Isagi Hotnajaman exam thanaba Democratic Students Alliance of Manipur Desam na appeal tourakli Hiramasigi matang da Desam ki president na thadurokpa cherolman hai leibak ama hiram khudingmakta chaukhatpa haibase leibak aduda chatminariba mahimasen tambagi kanglona lepi education haibasi leibak ama mapangal kanna amade mating laina hingnabagi khulaini adubu wafam ase ekhoigi miyamna khanglabasu amatta apunbagi oina yaminabadi ngamdre masina maram oiraga exam pangthokliba authority gi maikaidagi question lek oirakpa Lanai Institute singna haktengnana amadi nakoinana exam gi question lay haiba wafam angjongnana phongdorokpa leitaba nate oza haiba sinfam asibu khongawnaduna maheiroi singna Aranba Pambei Sijinadana yauksenba exam gi damak oja sing chakoba question sembada yauba oja sing koithi thiraga coaching tohanba amadi maheiroi singna khunek Sijinadana exam da Aranba Pambei Sijinahanba Wachat wanhom tawbagi chanabi kiyama laitaba nate asigumba makhal thong sing asi tawroidabani karigumba tawnabu khotnaram labsu khudakta lepkadabani class 10 12 amadi semester gi exam na jingbada Aranba Pambei Sijinabagi chanabi asi fana yamna semdoklabasu maru yongna fuktokpa ngamdana leiri exam da Aranba Pambei Sijinabagi mayokta maheiroi lup asina matam chupagi oina leplaga lakle makha tanasu lepkhigani Masida miyamnasu sogatfam thoki class 10 amasung 12 ki exam pangthokliba board amasung council nasu checksena exam pangthoknaba hotnabiyu maheiroi singda afaba mahaimasingi kanglon fanghanbagi mahut Aranba Pambei Sijinadana exam thahanbada pukning thogatpa miyoi singdagi lapthoknaba hotnase adugumba miyoi sing adu maheiroi amadi miyamgi yeknabani haina lause Lakliba tang 13 amasung 18 dagi haugadouriba class 12 amasung 10 gi exam asida Aranba Pambei amata Sijinadana ingna chingna pangthokpa exam ama oinaba puna hotnaminasi haina Desam gi cherol sena makhatari